Chief Minister Yumnam Khemsana Meetaraga Mangada Surasanpur Lakani Hadibasi Lakwe Aro Haina UKLF Nakan Bo warning Taurakre Yumnam Khemsana Manipur Chief Minister Hekwe Rakpadagi Mamangi Chief Minister Satpangam Lamdaba Jiribam Senapati Amadi Ukrul District Sangluba Matamda Thasigi Taraga Mangada Surasanpur District Satnaba Thorang Tauriba Si Lakwe Aroi CM na Surasanpur Lakpo Matamda Village Chief Sing Community Leaders Sing Amadi Civil Society Organization Singna Saugat Pasu Yaroi Haina United Kuki National Army UKN na akan bo warning Taurakre Lupasina Media Thadur Kbaserol Amana Hai Surasanpur District ki frontline area sing the Chief Minister Khemsana Lansilak na Bahona Rakpo Matamda individual na group sing na yaba piro idabani Chief Minister Khemsana Surasanpur sang na bathawrang tawragli basida karigumu pamdaba thodok sing thoraklabadi maduda thorakpa khudongthiba amadi pamdaba thodok sing adu thawram sili langli sing amadi sabgatli basing na pugadabani hiring serora sin hai Kuki Zomiam na taliba demand separate administration na trangna legislature yawa union territory p3 fawo maitei gilusing ba amadi organization amata Kuki Singna Namna Taribam from Sing the Sang Bayaroi government employee Amadi State Service Person Sing Chief Minister Kongsat Aduga Marile Nebatabuk Toba Ating Batamgani Hadagli Nakala Moram the Kuki National Organization Amadi Zomi Revolutionary Reunification Organization JROG Oinasungarang upon Mafam Amapangto Kibagalo in Chief Minister Khemsana Thasi Gitaraga Mangada Surasanpur Lakpamatam the Saruk Yadaba Amadi Marile Nebatabuk Sing support Taudaba Haina Lip Nakre Hari Meetaraga Mangada CM Khemsana Surasanpur Lakani Haiba program as the Keno Amasung ZRF Yaudonaba Warep Locre Thasigi Taraga Mangada Chief Minister Yumnam Khemsana Surasanpur Kongsa Pangtokani Haidi Basigi Matang the Garang Timpung Anita Matam the ZROG President Giyum the Kuki National Organization Keno Amasung Zomi Reunification Organization JROG Oiba joint meeting Amapang Tok Reloin and Mifam Aduna Haiba program as the Lupsing Asina Saruk Yadana Bamot Amata Oina Wareb Low Crehi Mifam Aduga Marilena Keno Amasung JROG Maikedi Hadoriki joint statement Amana Haibana social media sing the Haibadi WhatsApp and Facebook page Amasung WhatsApp group na sing bada Kanglup Singi Marakte Yang Tinabagi Matang the Wafum Kaya Sandoragli Aduga Marilena organization Ani Asigi Oina joint monitoring cell ama semba yauna masigi matang the loop anisina jointly oina press statement thok pahaina suyanaki mifam adu namakata na ing 2023 gi mehum gi matung the legislature ko naba union territory ama semba gi matang the lokiba common oiba political goal adu hojikso hongbo amata leitana lengdana leiri kugi jo sing ase common nomenclature oiba kangbu amani haina hairi basi gi matang the Zomi sing na hojiksu yaningdri adu makpu hairi basi gi matang the mathangi meeting the table to pahaina suyanaki Zomi gi leader sing gi maikai degi suggest Taukiba Akanba Kuki Zomi Tam Asi Makui Oiba common political movement Adugi basis Tamana Amabu Ikai Kumnaba Amagalin in a season Nabani Panbea Badikanogi cabinet ki hand from the Kuki Zogi Tam Asi Amato Oina season Nabagi Matang the Kanan Naina Basu Lakre Madubu Masida Jo Sing Yaning the Pong Dokibani Howjiksa Tariba political dialogue Asi monitoring Taunaba Amasung coordinate Taunabugi Matang the Central Working Committee Amasambagi Matang the ZROG Maikay the Wafam Asi Makui cabinet Hanbo in a Tamdana Kanakigani Madugi Matang the Kiano Amasung ZROG ki oina pangthokomi from table tawkani haina thamki tangkhul naga khul sing air sang bayaro haina miyam na thingkibagi mayokte air na sangsak khulenda public gari sing thingba haukrem ukrul amasung kamjong district ta hojik kuki amasung tangkhul naga ani ki marakta ungkhatnabagi thodok thokliba sigi marakta Assam Rifles na misang mikhai naina thabuk tawi hain tangkhul yam labunupi sing lambi gi mafam kaya da Assam Rifles ki gari thingbagi laman khumba manba mong danga si kung tara ta matam te Imphal Pungyar Highway gi Sangsak Khulenda Assam Rifles na lambi sa satok sangsin tawriba public ki gari sing tingduna thamkre thawdog asiga mari lena social media da thakar ki viral video amada mamai mamit kumba Assam Rifles personnel sing na Imphal Pungyar Highway da lakpo gari sing tingduna thamki thawdog adu da passenger sing gi maikei gi kari gi tamakta Assam Rifles na lambi sida sangthok sangsin tawriba gari sing tingba gi maram kari gi no haina ungkhatna bagi thawdog kaya so toki thawdog adu gi matang da security personnel sing na camera ka pa so thing pi ki loina na makhoi masak khangdana pa haiduna makhoi gi mark sing adu nga hek laitana sem sabu ui duty tawriba Assam Rifles gi gangbu adu gi maikei gi makhoi gi kanboi amasung mafam adu da thinglaga thamli haina ngangna bataki public ki gari sing amasung lanai gari sing khamduna thamliba adu gi matang da maram amata pi ki te atopa pawgi source amana Indo Myanmar border rom da lakpa Assam Rifles ki kanboi ama yamlabu nupi sing na Pungyar headquarter da khamarlaga namduna mamai leirega thankre Sordo Kamjong amasung Kamjong district ta lakwa Assam Rifles ki gari sing asi angan bada Maslem village ta yamlaba nupi sing na thatuna thamki hiring ngarang su Indo Myanmar border tamna lakhiba Assam Rifles ki kanboi ama
Longkol Khunjasing da Wangli village ta tuna thamki thaudok adu da Assam Rifles amasung Khunjasing ki marakta ungkatnaba thoki thaudok adu da Khunjasing ki maikei dagi haukiba mi teret ki ayu angan bada Myanmar dagi lal hoba KNB amasung PDF na international border lansin duna Kamjong district ki chero Wangli amasung namli de attack sa thakiba adu da Assam Rifles na mateng pangsilli haina pen da wafam kaya so phangdoki pung ahum rom sup na Myanmar ki Kuki Millitantsingna adu na khulsing adu da attack sa thakiba da Assam Rifles na karimata tawdana yengdaga laiki haina pen da wafam kaya so phangdok la duna khulsing adu da Assam Rifles sing sang bayaroi mafam adu da hankro haina kangan ki panbaya badi Myanmar ki Kuki Millitantsingna adu na Kamjong district ki khulahum da attack sa tharam kiba thaudok adu ga mari lena na Home Minister Govindas na mafam adu da yengsin basat ki khongsat adu da su Khunjasing na mafam adu da leiriba AR kangbu sing adu lauthok kadabani haina demand tawrakibani Kamjong district ki attack foreign aggression na te haina Home Minister Govindas na phongdok libu wafam yaning de working committee Kamjong district ki manung cherban namli Wangli amasung chero da handak Myanmar ra best over KNB ne attack sa thakiba thaudok adu gi matang da Home Minister Govindas kon thaujamna thaudok asi foreign aggression ni haina phongdok ki badu akan mongdu yaning de haina tangkul nagalong working committee ne thadorak pachero lama da hairi chero lasna makata na hairi bedi Home Minister na phongdok ki wafam adu yamna leibak thiba amani thawong adu Home Minister na Kuki narco terroristing adu phongna losin na bahot na bani Home Minister na phongdok ki wafam adu na miyam na samam na hanbata na tana etek adu da maram oiraga mayum makai lantum kaya amang ata thoktuna awaba meyok ne riba tangkul nagasing da ikai ba pibani thawdok adu KNB ne lamkhai lona sangsilak laga sathakibani haibegi mit no basa ki sapon kaya su leiri masigi mathakta Assam Rifles na KNB gi makhotagi haukiba me mapanda makoi na phadu na puki tangkul naga nupi ama rescue tawkiba atuna thawdok asi foreign aggression ni haiba mayek sengna taglabani nupi adu KNB ama sung village volunteer eastern zone gi ganguna namli dagi phadu na puki bani masigi mathakta metaret ki ayu angan bada thokiba thawdok adu ga mari lenari ba Kamjong police station gi FIR number 05 2026 CSDPS ke makhada register tawkiba sumoto case amado sum matung inasu KNB singna basing na paw makal gi khulai sing pai Meeoi yangkhai humpu romna zero velas ta Indo Myanmar border ngamkhai lana sanglak na ba terrorist ki attack adu sa thakibani haina mayek sengna palli asigu bakhutam sangdam kaya leirabasu Home Minister gi maikai degi thawdok adu external aggression natte haina karam na haiga dori bano Home Minister gi maikai degi thawdok adu gi matang do official report amata submit tawrakpa laitri adubo thawdok asigi matang da Kamjong police station da KNB ni singna basing attack adu sa thakibani haina sumoto register tawrabasu Home Minister gi maikai degi asigumba daita yaud wangang sing asi karam na phongdokibano mahaki statement adu Deputy Chief Minister Nemsa Kipjen gi influence makhada tawkhibra haina hanglakni mamang da su thawdok asigi mari lenari ba phungyer kendro gi MLA Laisio Kaisingna namli Wangli amasung chero da Myanmar gi lal holop KNB amasung PDF ki Millitantsingna attack sa thakibadu external aggression amani haina phongdok palaikrabani Assam Rifles na sathariba thawong sing hangningai oi KNB kangbu sing attack sathariba choro khul asidagi kilometer tangkhai amarom salaga Assam Rifles ki company ama station tawduna leirabasu thawdok adu thokraba matung pung ahum lom leiraga lakhi haina pendaba phongdok na duna Home Minister Govindas konthojamna pikhiba aran ba statement adu gi matakta khudakta singdokada bani hairakli gari na thomlamba ama Sire Maruti Alto car amana thumlumbani hai ba thaudokta nupa ama laikidre haksang adu masa khangdukna ba rims ki mokta thamkre Imphal police station ki phangba pau ama ngarang ahing nungyai matung pung baro khara helakpa matam da Meeoi edu national highway to Babupara da leiba Sivasena office mamang da Alto car amana thumlumbani police pau hek phangba ga mafam adu da sangsinduna aksok pon nupa adu bukhatuna laikan na ba matung da ngasi pung tare taram dai da laikidabani Meeoi edu sahi yang khai romgi leng oigani kuchu mui fit mangarom wangi masa pai loina na higok masugi t-shirt ama amubo masugi jacket li higok masugi jin khongrau ama setli higok masugi sports shoe ama sotong lammi hairi Meeoi edu masa khangduk na bigda makta rims ki mokta tamkre numit humni ki manung de kana gumba ama ta claim torok trabadi ain gi matung ina dispose tawragani hairi sahi asigi May hung da pangthok ki ban UG 2026 ki exam cancel tawre nauna matam lep laga exam pangthok lagani NTA Saliba sahi 2026 ke May hung da pangthok ki ban UG 2026 ki exam cancel tawre nauna matam lek laga exam amuk pangthok lagani haina National Testing Agency NTA gi maikai digi phongdorakli NTA gi director na ngasi thoki ba cherol amada hairibe exam asi gi system asi hena fagar hanna ba transparency le henna ba amasung asoiba kaya leire haina maral sirak le basing ningthi na thijenduna semdok pangamna ba central agency sing law enforcement agency sing na piriba
रिपोर्टसिंगी मतुंग इन सेंटर लेंगा की अयाबगा लोइनना हाइरिबा नीट यूजी 2026 की पांगथोकिबा एग्जाम असी कैंसिल तौनबा NTA ना वरेप लौबनी मसिगा लोइनना नौना मतम लेपगा अमुक हन्ना हाइरिबा एग्जाम असी पांगथोकरी हाइरिंग NTA ना मखा ताना फोंगदोकिबा सेंट्रल लेंगा ना हाइरिबा हिरम असी सेंट्रल ब्यूरो ऑफ इन्वेस्टिगेशन CBI दा सिन्नदुना मपुंग फाना येंगसिनबिना बसु वरेप सु लौकी मसिगी दमकता मथौ ताबा पोलम record sing amadi mateng su NTA na pigani mahiroi sing ki interest ta amasung national examination system asida thamliba thajaba adu sakhangbo oina phongthang pumna masi lorakpani nauna exam amasung pangthok pada candidate sing amasung makoi gi imung manung da sauna khudong chada ba mayuk na kani haiba NTA na khangi amadi adumak yamna lumna lawi nauna exam pangthok ka dori ba sigi tamakta exam pangthok pagi numit amadi admit card nauna issue tawna bagi matam su lagliba numit kharni asida agency asigi official channel da मियाम द खंगलगनी मे 2026 की एग्जाम की दमकता लैखिबा रजिस्ट्रेशन डेटा कैंडिडेट्स अमसुंग एग्जाम सेंटर सिंग नौन एग्जाम पांगथोकपा असिदा अदुमक लैहनगनी हारि